Hello friends, ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ, ꯑꯗꯨ ꯐꯖꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯔꯝꯕꯅ ꯐꯖꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯃꯇꯥꯡꯗꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯤ ꯎꯍꯟꯖꯒꯦꯕ, ꯌꯦꯡꯕꯤꯌꯨ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯃꯨꯟꯅ꯫ ꯑꯩꯒꯤ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯦꯅꯦꯜꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ, ꯁꯤꯗ ꯑꯩꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯐꯣꯇꯣ ꯊꯝꯕꯁꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯈꯪꯍꯟꯒꯗꯧꯔꯤꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨ, ꯁꯤ ꯀꯔꯝꯕꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ꯫ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯊꯝꯅꯤꯡꯕ ꯐꯣꯇꯣ ꯏꯁꯥꯒꯤ ꯑꯣꯏꯒꯦꯔꯥ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯇꯣ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯖꯒꯗꯧꯔꯤꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯁꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯔꯝꯗ ꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯇꯤꯞꯁꯀꯤ ꯃꯔꯝꯗ ꯌꯦꯡꯕꯤꯅꯅꯕ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯑꯦꯞ ꯅꯣꯂꯦꯖ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯜ ꯑꯥꯏꯀꯟꯁꯦ ꯅꯝꯕꯤꯔꯒ ꯑꯣꯜꯗ ꯊꯝꯕꯤꯌꯨ, ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗ ꯈꯨꯗꯛꯇ ꯐꯪꯅꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ ꯌꯥꯝ ꯁꯥꯡꯍꯟꯗꯕꯤꯗ꯫ ꯑꯗꯨꯗ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ ꯑꯩꯉꯣꯟꯗ ꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯐꯝ ꯂꯤꯡꯛꯗꯨꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯒꯦ ꯚꯤꯗꯤꯑꯣꯒꯤ ꯑꯔꯣꯏꯕꯗ, ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯒꯗꯧꯔꯤꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ, ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯁꯦꯇꯤꯡꯁꯤꯡꯁꯤꯗ ꯃꯌꯥꯝ ꯁꯦꯇꯤꯡꯁꯤꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯍꯣꯔꯦꯟ ꯊꯝꯕꯗ ꯕꯦꯔꯥ ꯀꯥꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯂꯥꯁꯇꯪ ꯚꯤꯗꯤꯑꯣꯁꯤ꯫ ꯑꯗꯨꯒ ꯑꯩ ꯑꯍꯥꯟꯕꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯑꯣꯄꯟ ꯇꯧꯖꯔꯒꯦ ꯃꯌꯥꯝ, ꯆꯪꯉꯒꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯁꯦꯇꯤꯡ ꯄꯨꯝꯅꯃꯛꯁꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯐꯣꯇꯣ ꯊꯝꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯦꯅꯦꯜ ꯑꯁꯤꯗ꯫ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯒꯗꯤ ꯃꯨꯟꯅ꯫ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯩ ꯍꯥꯟꯅ ꯑꯣꯄꯟ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯇꯔꯐꯦꯁꯁꯤ ꯁꯨꯝꯅ ꯎꯒꯅꯤ, ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯇꯤꯡꯁꯤꯡꯁꯤ ꯃꯥꯅ ꯍꯪꯉꯤꯕ ꯑꯣꯞꯁꯟꯁꯤꯡꯁꯤ ꯑꯣꯟ ꯇꯧꯔꯣ, ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ, ꯑꯗꯨꯒ ꯁꯤꯗ ꯋꯥꯟ ꯁꯔꯗꯦ ꯍꯥꯏꯕ ꯁꯤꯒꯤ ꯌꯨꯖ ꯑꯣꯟ ꯁꯔꯗꯦ ꯑꯁꯤ ꯑꯣꯟ ꯇꯧꯔꯣ, ꯑꯗꯨꯒ ꯕꯦꯛ ꯍꯜꯂꯛꯑꯣ ꯃꯌꯥꯝ, ꯑꯗꯨꯒ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯣ, ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯁꯤꯗ ꯑꯦꯂꯥꯎ ꯇꯧꯔꯣ, ꯑꯗ ꯑꯃꯨꯛꯀ ꯕꯦꯛ ꯍꯜꯂꯛꯑꯣ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯁꯤ ꯑꯦꯂꯥꯎ ꯇꯧꯕ ꯂꯣꯏꯔꯦꯀꯣ, ꯁꯤꯒꯤ ꯑꯦꯂꯥꯎ ꯑꯃꯨꯛꯀ, ꯑꯗꯨ ꯁꯤꯒꯤ ꯑꯣꯐ ꯑꯣꯟꯁꯤ ꯃꯌꯥꯝꯒꯤ ꯑꯣꯟ ꯇꯧꯗ꯭ꯔꯤꯕ, ꯃꯁꯥꯅ ꯇꯧꯈ꯭ꯔꯒꯗꯤ ꯐꯔꯦ, ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯏꯁꯥꯅ ꯍꯜꯂꯒ ꯑꯣꯟ ꯇꯧꯖꯔꯣ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯟ ꯂꯩꯔꯦꯀꯣ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯂꯦꯑꯥꯎꯠꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯎ, ꯀꯂꯔ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤꯀꯣ ꯊꯝꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯊꯝꯕ ꯌꯥꯏ, ꯑꯗꯨ ꯏꯁꯥꯅ ꯁꯦꯝꯖꯔꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯀꯂꯔꯒꯤ ꯑꯣꯞꯁꯟꯁꯤ ꯀꯔꯝꯕꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯐꯣꯇꯣ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯤꯒꯤ ꯀꯂꯔꯁꯤꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯑꯗꯨꯏ ꯁꯦꯂꯦꯛ ꯐꯣꯇꯣ ꯍꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤꯒꯤ ꯏꯃꯦꯖꯁꯤꯗ ꯆꯨꯁ ꯇꯧꯔꯣ, ꯑꯗꯨ ꯏꯁꯥꯅ ꯑꯩꯈꯣꯏ ꯊꯝꯅꯤꯡꯕ ꯐꯣꯇꯣꯗꯣ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤꯗꯩ ꯑꯃ ꯐꯣꯇꯣ ꯑꯃ ꯆꯨꯁ ꯇꯧꯔꯒꯦꯕꯀꯣ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤ ꯊꯝꯃꯒꯦ ꯃꯌꯥꯝ꯫ ꯑꯗꯨ ꯌꯦꯡꯍꯟꯖꯒꯦ, ꯉꯥꯏꯈꯣꯀꯣ, ꯁꯤ ꯑꯩ ꯀ꯭ꯔꯣꯞ ꯇꯧꯔꯒꯦ, ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯒꯦ ꯐꯖꯅꯉꯥꯏ꯫ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯁꯤ ꯁꯦꯂꯦꯛ ꯇꯧꯈ꯭ꯔꯒꯦ ꯃꯌꯥꯝ꯫ ꯑꯗꯨ ꯁꯤ ꯑꯃꯨꯛꯀ ꯑꯩ ꯕꯦꯛ ꯍꯜꯂꯒ ꯌꯦꯡꯒꯦꯕꯀꯣ, ꯑꯩꯒꯤ ꯍꯧꯖꯤꯛ ꯌꯥꯔꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯗꯨ ꯃꯌꯥꯝ꯫ ꯌꯥꯗ꯭ꯔꯤ, ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ, ꯉꯥꯏꯈꯣ꯫